लाखिबा मियाम की रैली मपुंग फाना चटखिबगा लोइनना अफस्पा अमदे टेररिस्ट के मयोक्ता वारेप कया लौख्रे मणिपुर पुलिस अमदे फॉरेस्ट डिपार्टमेंट की अपुनबा कांगू अमना उखरुल गे चिंगमाई अमदा एकर 35 रोम पाक चावना थारंबा पॉपी सिंह यानथतुना मांगहनख्रे अमदी फुरुप मशेल की मरक्ता नुंगाइनदबा कया लेरबसु वारी सानदुना लोइसिनबियो हाइना रोंगमई नागा पीपल्स ऑर्गेनाइजेशन अमरी लेबसिंगदा अपील तौरख्रे ISCOM मणिपुरी पाउ मियेंग ताबिरिबा पुमनमकपुर साना शर्मिना ताराम नोक्चरी अमदी पामुचा खाइना पिजरी इंटरनेशनल ह्यूमन राइट्स डे गा ताबगा इरोइनना ngasi amuko poirei leimarol AMAWOVA COHR amadi MSF na Manipur muthatpa yaroi self determination is our birthright Armed Forces Special Powers Act 1958 lawthu amadi terrorist singna micham hatpa khudakta lefallo haiba kholawga loinana tongan ba club organization gi mioi sing yauna naha ahal punna mioi lishing kaya na saru yaduna mass rally chakre Thangmaiban Thau ground dagi chatpa haukiba rally adu Nagamapal BT Road Khuyathong amadi Chingmairong taduna Khuman lampakta thonglaba matung miyam gi mifam ama pangthoki panbayabadi center na haukiba thada Manipur gi tongan ba district ki police station taruk na konba mafam singda nauhauna na Armed Forces Special Powers Act thamjilakibani Union Home Ministry na thokiba cherol amagi matung inna police station tarukta afspan nauna thamnaba warep ase Manipur da hujut lepa leitana kaitharakliba fibam asigi yenglaga laukibani haina phongdokhiba leiki center na nauna afspa thamkraba police station sing adudi Imphal West ke Sekmai amade Lamshang Imphal East ke Lamlai Jiribam district ke Jiribam Kangpokpi district ke Leimakhong amadi Bishnupur district ke Moirangni ngasi Khumalampakta famkiba mifam aduda Manipur thogaiba yaroi Manipur dagi afspa lokthokadabani amadi terrorist singna micham hatpa lefangadabani haibana chingba warep kaya lokhi Koi apa sebab mana untuk cenderung political minus kerana long nak bagi tahu lah. Madu tak Irang segi mana segi dah. Apa yang mau political orang cakap lor kan koi na. Di stesen teruk nak kuan ba, juri stesen teruk nak kuan ba. Bafam dah, amu apa sebab itu tidak dia. Masih bahagian serkar orang ni besar. Manipur ki tu iba Irang si mai cai besar. Masih mutat dah ba. Masih orang ke habis wakan nanti. Masih Irang segi mereka. Koi Manipur dah lagi insurgency problem. Si masih mutat orang ke habis pandang long sekarang. Irang usalaga Manipur miyam misam miyam nupi yang angi pensikan ge miyam ingta pa people mada hanjalan ge haiba wakhan sigi mauta masigi tanja khodong chabaloga Irang thoge tho yum mai thagi thano nupi yang angi pensi mangge mangge suno adu ba koi Manipur gi insurgency ro usalaga loire habi mo wakhal manda mokhona aspa se di enforce to chundana amu thamjala imne Sisna Bharat Sarkar na Manipur miyam se karamba mong de yingi ge habi se miyam na koi khanba matam yaure Koi handi hak pibu tandu lah ini hak talingi magda hak mat pe aba pas patam jalak pa sumbat mayam sina miyam da akiba pawon ba mayam wakan nungayan da ba sumbat togo mat tuye aduna ngasi Manipur da khoji mai sai ba hogi ba sai disingani kulum doigi me gi tang ahum dagi Manipur mai sai ba sigi makhet maru je Bharat Sarkar khet ne
हाइजबनी अना मोयरांग थोबीबु क्याम फजे हाम जमदा थोबीबु फजब लेते हाम पास ताय तो सेम दैट वे अस्पा मु साथीबा अदुंबा लो लेते हाइबजिंग अदुना अस्पा की मरमदा एनी सथरीबा अदुंबा इंडियन आर्मी सिंग सथरपा म्याम प्रोग्राम तो आई पंजर राय म्याम लेके लो सफर अनोबनी ट्रेन अमोइना म्याम लेना हाइजिंग बिसी समाय तोना अखोगी लेरिबा नॉन स्टेट एक्टर्स नत्रगा टेररिस्ट हाइगद्रा नत्र इलीगल इमिग्रेंट्स हाइगद्रा नत्र mercenary हाइगद्रा सुंबा मयाम अमा सिजनरगा ngasi civilian population da nupi angang khakten masisa nongmai kapchen ba thabok sabom da kapthorak ba adigi chou chou ba kasu plai mayam sinadra adigi mo magi handok tra mo sin pi angang yawn hostages sorga after torture storaka ko genocide process ma satarkuna nyati na hakki bigi ko jirman da toki wa phu mayam lekrai ai punok tu mention to right but anyway kalimba adunga process ma haibadi adunga khune kangu sinaraga adunga mercenary kangu sinaraga genocide process ma lagko se it is against the international law mayam si una tena bati na bot like the government sumna khaki magi armed forces makha da satrak pa yani mihak ni pun thakna tana adunga leiba adunga genocide to na bagi adunga instrument na mai na sinaiba terrorist kangu sing se masi si mo na kutak lepan gada bani masi lepan na ba koi mayam pun longmina ba mayam pun sanction min bagi matam do sab chana leire Mara leitaba miyoi amabu arrest warrant amata yaudana police na fajinduna thamba yaningde imagi mairagi convener TH Sujata khudakta thadu uhaiduna ngarang numidang Lafel ge women police station da maira paibi singna thomjin khiba hotnakre Paumi Singh da wangang laduna imagi mairagi ko convener RK Sunita na phongdo khibada tengnopal da kuki nupi Singh na lambi thatuna security force hankidaba adudadi makhoi kana amatta faba laikide aikhoina lan loisinaba wa khara nganglubadadi police na faduna thamjinbiri TH Sujata khudakta thadokadabani arrest warrant yaudana miyoi amabu numidang athengba fawbada thadokta thamba haibisi karamba lono lan loisinaba honabada mateng pangliba Singh faba yaningde haiki Imagi Mairagi campaigner Sujatabu airport gi arrest mo moji yaudana maran karim ta pidana custody da lampen women police station da ngasai pungani dagi na hokji pok thamjin bi bese mama oi bising na amata penadre magi maran karino puthokpiyo ba lanje horak padagi isa sing amadi tangdu leita draba khuna yese tangdu leita ba hanjalanga ba haidina kasin koya da chatna lansibu loisanna ba ge haibagi damakta masagi sacrifice tongdana masagi karim ta khandana red zone area sing da chatna lanje kamnabagidamta thokjarliba maitaygi ima amabu mathakta aran ma pasar mayam ama tawchalaganda hekta phajalaga maran sukai leitana custody da thamjanbase mama punamakta yaningde toba matamda Sujatabu thadopigidabani magi mathakta action lamata pandi aroi action pange harigana manipur da leiriba mama oidi punamakta action panbigidabani aikoi nopi kharana lansigi maramda ngangjaruba sakjaruba bo aranba propaganda ge mayam santoktana aikoi ge thakta akpa sara pidna efer chanba khoi yaningde tengna upanda kuki nopi singna tawgi matande kana phage aramda phade siguma matamdadi aduga lansi loisanabagi damakta laujariba sakjariba ngangjariba mi sidana mathakta akpa sara pibase akoi yaningde ngasigi thongdause ngasigi Sujata gi thongdause aroibo ibiyo maramdi sigumba airport Delhi da nupilan gi damakta yaunaba chachaba mibu aeroplane airport manungdagi aeroplane karamdai maktada arrest memo ka karim ta pidana lampen police station da pusalakanda maran sulai leitana hojje phong asai pungani dagina hojje pung kya targe sibok da phajela thambase mama amtani yaningde Chief Minister Nongthongbam Birenge Liching Makhada Chatharakliba War on Drugs campaign ge manung channa lorakpa khongthang amada Manipur Police amadi Forest Department ki apunba kangbu amana Ukhrul ge Sihai Kholen village ke Chingsan ge Chawrakna acre yankhai manga rompak chawba chingmai amada tharamba popi sing yan thatuna manghankre loinana mafam aduda sajil lambas thang manga amasu mai thaduna manghankre mafam aduda popi tharamba myoi lishing Masak khangdoktuna fanaba thodok asigi matangda case ama lokhatuna makhata na thiba humbagi thabak chathaba hokre hairi Nambol Fojing de Leiba Kangla Food ki office building ge gate mayada sakhangdaba singna hand grenade amaga loinana Kangla Food ke manager amadi proprietor ge mingda phone number ama yauna warning letter ama thamlamba thengna rakre
to Kangla Food Nambol Foijing Haina Thaba envelope Amada Yauramba warning letter Aduda Kangla Food ki manager Amadi proprietor na Tauriba Napal Adu party bu Thawaidabani Haina Lowi party na Nakoigi Ngairakpa Kuirabani Aikoina Nakoigi Damak Lepli Haibasi Kaudaba Fai Masina Aroiba warning ni Karigumba Aikoina Piriba phone number Asida Atuba Matamda Pau Faudorak Tabatarabadi party na Matam Ama Hekada Kari Taubangami Haiba Adu Kanghan Gari Haina Tharamki warning letter Aduda Piramba mobile phone number Adudi 8974327491 ni Bom amadi warning letter adu kari maram ge thamlam libano haiba adudi chap chaba khangba ngamdri tungda police ki kangbu amalaktuna bom amadi warning letter adu lokhat ki hairi Kumja lishing ani tara mangagi August ahumda India Laingak amadi Naga Furup Luching Liba NSCN ga sahi taunakhiba framework agreement adu athuba matamda chanahanaba makhata na taksinba haina Rongmai Naga People's Organization RNPO gi ngarang None district ki Longsai Chingkau Kaigwang village ta pangthokiba emergency consultative meeting amana warep nakre Kumja lishing ama chamapan nifu taret ki mamangdagi hauna jeliang rongi miyam na amatta oina punsin naba democratic oina thamlakhiba apamba asibu serana na lobi danaba rongmai territory bu tangdu leitaba mafam ama oihennaba amadi nungaina daba leirabasu wari sanaduna waruisin ama puraknaba honabiyu haina RNPO na mari leinabasingda appeal tawrakli ngarang pangthokhiba RNPO Assam Manipur Nagaland gi consultative meeting aduda Khopum area village authority councils Nungba area village authority association village councils Longmai areas Chiru tribe union Rongmai Luform Rongmai Naga Youth Organization Rongmai Naga Youth Organization Manipur Rongmai Naga Students Organization Nungwang area village authority councils Rongmai Naga Students Organization Manipur Women's Society RNCM Khopum Longrian Rongmai Naga Chief Chairman Association Taife Longrian Kangpokpi Amadi Chorchanpur District Amasung RNPO gi Advisor Amadi Senior Leader Singh Tongan ba Women's Society Singi Mihut Singh Amadi Church Leader Singh Yaw Napun Namiyo Chamaga Punna Saruk Yaki Loisilakpada Maru Iba Pau Amuhana Pijari Miyoy lishing kaya na saruk yakiba miyam gi rally mapung fana chatkiba galoina na afspa amade terrorist ki mayokta wariyap kaya lokre Manipur Police amade Forest Department ki apun bakangbu amana ukhrul gi chingmai amada ekar yangkhai manga rompak chawna tharamba popi sing yang thatuna manghan kre Amadi Furup Mashil gi marakta nungay na daba kaya lairabasu walis tanaduna loisin biyo haina Rongmai Naga People's Organization na marilay na basing da appeal tawkre Pungja sifa bagi oinadi ISCOM na sandok siya ba Manipuri pao matangas da lojeri midyang tabir ba pumna magpo kanya nabayatan ni Jerry